Bisnupur District ki kumbi kendagi manung sanba Sayel Mangjin amasung Khojuman tabida ngarang numidangdagi ngasi yupung mga henwa fawda kuki kurai fiber singa kulngak leba kunja sing amadi Manipur Police Commando gi apun bakang buga kuthokna khre hairi thogok sing ngasi matang na mami TV na phungba pawna hai ngarang numidang pung ter rom ta matamdagi kuki kurai fiber su sanari bala lawu singna Sayel Mangjin gi makha thangba sokta leiba singdei kumtharak laga maitai khul tamna ahan boina bom ohum kapsinduna landarak lawa matung leptan nongwei kapsilakibani hairi Kuki Kulai Fiber sing the capsule bom adu maitai khul sing yobungam dana singya da taduna fokhai ke madugi matungda nongmai capsule padi khulngak lebu kunja sing nasu handun nongmai rol kya kap ke tanja adu mukta Khojuman tabi maning sing dagi su Kuki Kulai Fiber singna laingobi amadi Khojuman tabi khul tamna nongmai left na capsule padi Manipur Police Commando i kangbuna su handuna maikai animakta numidang pung tara henba fawbada kuthokna ke kuthokna baduda maikai animakta aso panjau khiba leite haire maikai animakta kuthokna bi thokdok adu thokro matung nongyai matung pung amaga minute kul lom taku matam da su amuk hanna Kuki Kulai Fiber singna nongmai capsule padi maikai animakta matat oina ngasi yupung mga henba fawbada kuthokna ke ngase yuk Khojuman tabi amasong Sayel Mangjin gi akoi mfam singda ahenba security force sing thomjil lapal loyena Kuki Kulai Fiber sing tak thokna ba sem sadun leikhre haire Khojuman tabi gi khunja sing dagi phongma pawgi matung ina des maikai ani gi makta ahan boina khut tharpa aduda security force na khut thagani haiwa phom phongdok lambana maram oiraga khunja singna Kuki khul singda khut thakhiba leite haire adu moina ngarang Kuki Kulai Fiber singna khunja singda bom kapsinduna amsung nongmai kapsina landarak pa aduda khunja singna masanga thokchana bi nongmai kapkhibani haina su phongdorokni